आकाशवाणी इम्फाल Ngangbam Nganthoi पाव पाजरी अहानबदा मरुओइबा पाव सरकारना कोविड-19 अनिसुबा वेब मायोकनाखिबा अदुगी मतंगदा व्हाइट पेपर अमंग असि मुख्यमंत्री नोंथोंबम बिरेन सिंहना पुथोखरे MSPDCL ना अवांग नोंपोक लमदमगी ओइना ओवरऑल इनोवेशन विथ इम्पैक्ट अवार्ड फंगले मणिपुर दंगसी कोविड पॉजिटिव ओइबा मियोय अमता सिखिदे हाउजिक एक्टिव केस सनीगी मखादा लेरे प्रधानमंत्री ना हाइरी शहर सिंगी अमोट अकाई फता हौदी सिंगबु कानाबा मओंगदा सिजनदुना शहर गी सेनमिटलोन फगदहनबु होनगदबनी अमसुंग गृह राज्य मंत्री फमथादु हाइबा दाबी यावना तोंगा तोंगानबा दाबी सिंगदा सरांगनबा थोकपदगी संसद की सभा अनिमकी मिफम ngasi नोंमगी ओइना यैथोखरे लेबाग असिना कोविड वैक्सीन डोज को तीसा मयांखै यौना कापनबो होनरिङै जेरक असिदा अनौबा कोरोना भेरिएंट सिंग थोरकले हाइरिबसिना अमुकसु नुंगनांगबा पोखल्ले फिभम असिदा अखोइना ताबिरिबा मियामदा हेक याबा मखै अथुबा मतमदा वैक्सीन डोज सुना कापथोकपिनबा अमसुंग अतोपा मियोइसिंग वैक्सीन कापदा मतेंग पांगबिनबा अपील तौजरी लाइसत असिदगी ngaktoknaba samba thawung ahum ase inbiyu face mask upiyu foot taruki social distancing thambiyu maimit amadi khusa sengna hamdokpiyu COVID-19 ga mari lenaba ipaw singi damak national helpline number sing 011239788046 amasung 1075 ta aduga Manipur gi helpline number 0385241168 amasung 1800345381 ta phone tawbiyu Hauzik mapung oiba paw COVID-19 gi ani suba web ta sarkar na mayokna khiba mayam adugi matangda akupa warol yawa white paper amangasi मुख्यमंत्री नोंथोंबम बिरेन सिंहना पुथोखरे इम्फाल दा लेबा मुख्यमंत्री की सेक्रेटरिएट पांगथोकपा थौरम अमदा व्हाइट पेपर अदु पुथोकलदुना मुख्यमंत्री ना हाई मणिपुर विधानसभा दा सरकार असिना कोविड लाइसत थेंगनरिबा सिगी मतंगदा व्हाइट पेपर पुथोकनी हाइखिबा दुगी मखा तारकपदा अहानबा वेब की ओइना व्हाइट पेपर पुथोखरबा मतुंग अनिसुबा वेब लाखिबा सिदा सरकार असिना लाइसत असि थेंगनखिबा अमदी ऑक्सीजन प्लान न सिंगबा लिंखखिबा दुगी मतंगदा अकुपा वारोल यावबा व्हाइट पेपर अमंगसी पुथोकपनी मुख्यमंत्री ना हाई फर्स्ट वेब तमियो लिसिंग को निपान चामा मरिफुनिपान कोविड पॉजिटिव ओइबा थेंगनखी अदुगा सेकेंड वेब तना था सिगी 35 फावबा पॉजिटिव केस लिसिंग मरिफुदरा तरेत चहुम मरिफुमाथोय थेंगनखी कोविड लाइसत थेंगननबा SDRF तगी हक्सेल विभागना लुपा कोटी 3,40,00,000 रोम सिजनखी मसिगी मथक्ता हक्सेल विभागना राज्यगी बजेट तगी अतोपर लुपा कोटी humphunipan,40,00,000 अमसुंग ECRP NHM गी फंडिंग दगी लुपा कोटी 2,00,000 सिजनखी मसिगी मथक्ता चीफ मिनिस्टर कोविड रिलीफ फंड दगी लुपा कोटी 5,00,000 सिजनखी मुख्यमंत्री ना हाई अनिसुबो वेब ता ऑक्सीजन की दरकार हेंगलकपदगी सीनियर IAS ऑफिसर मगी मखादा स्टेट ऑक्सीजन मैनेजमेंट टीम सेमखी अथु अकाईगी ओइना सिजननबा D टाइप ऑक्सीजन सिलिंडर हाना 15 लेरंबा अदु था अनिगी मनुंगदा लिसिंग 3,3 ते हेंगलखी मसिगी मथक्ता PM केयर्स की मखादा PSA ऑक्सीजन प्लान 13 लिंखतखी ट्राइबल अफेयर्स अमसुंग हिल्स विभाग की मखादा सिंगी जिला सिंगदा PSA ऑक्सीजन प्लान 3 अमसुंग इम्फाल की जेनिम्स दा लिक्विड ऑक्सीजन प्लान 2 लिंखतखी मांगना हाई तोंगान तोंगानबा विभाग सिंगदगी रिपोर्ट मयाम खोंगबटलबा मतुंग पेपर असि सेमगटपनी असेंबली दा गवर्नमेंट ने मयाम दा एश्योरेंस पिजकिबा मनिपुर मयाम दा सुइपन हाजिकिबा फास्ट वेब कोविड कमाने थेंगनगी बाहाबुगी आहान बाफुगी पेपर व प्रोसेस है सीना सेकेंड वेब लाख पसाथीना काहेना अवाबा ऑक्सीजन की करीगी थेंगनगी बाफुगी प्रोटेक्ट मयाम जो बाफुगी गवर्नमेंट की डिपार्टमेंट जो है ना फजन स्टडी तो बतागा वैन कलेक्ट तो काना तो फाइट पेपर में पब्लिक की भरम दा तो पब्लिक सब्जेक्ट मयाम ना सिगम दिरगा पे कायाम ना वाना पुंजल लगा थेंगनरगा दा सिगी कोविड की सेकेंड वेब से ना ये पब्लिक इंडस्ट्री से रिपोर्ट की नहीं है बताइए मुख्यमंत्री एन बिरेन सभापति ओइदुना चीफ सेक्रेटरी एडिशनल चीफ सेक्रेटरी अमसुंग तोंगान तोंगानबा विभाग सिंगी मकोक थोंबो ऑफिशियल सिंग मिफम पांगथोक्तुना राज्य से हौजिक पाइखलिबा मरुओइबा प्रोजेक्ट सिंगी मतंगदा कुपना खनखरे मुख्यमंत्री की बंगलोदा पांगथोखिबा मिफम अदुदा मंत्री सिंग अमदी सरकार की मकोक थोंबो ऑफिशियल सिंग सरुक याखी अमरोमदा राज्य से हौजिक ओइबा सिक्योरिटी की मतंगदा मुख्यमंत्री ना सभापति ओइदुना महाकी ऑफिस ता मिफम अमा पांगथोखरे
ꯃꯤꯐꯝ ꯑꯗꯨꯗ Chief Secretary DGP Assam Rifles ꯑꯃꯁꯨꯡ Manipur Police ꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ Manipur State Power Distribution Company Limited MSPDCL ꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯑꯣꯏꯅ Overall Innovation with Impact Award ꯐꯪꯂꯦ Twitter da thagat pawarol amada Power Mantri Thongam Biswajit na hai 14 suba India Energy Summit 2023 da mana asi Manipur da pirakpani mana asi phangbagi maru oiba maramdi Rajya sigi power gi lamda khumangyang na phagalakpadagini mangna hai sahi manga gi mamangda Rajya sida nongmada pung 9 dagi 12 rom mai phanglamba adu haujikti nongmada pung 13 miyamda mai phanghalle media gi miyoi sing amasung dharma gi lusingba singi EVM amasung VVPAT familiarization cum demonstration program among asi none DC office ta pangthokre District Election Officer Tamenglongna District Administration none ga punna sinba tharamadu da media gi miyoi sing amasung search gi lusingba sing saruk yakhi National Disaster Response Force na sinduna ngasi dagi tha asigi 18 phawba Revern College da joint familiarization exercise pangthokre tongan ba philanthropic organization amasung NCC Revern College ki cadets sing saruk yakhiba exercise adugi saruk ama oina Siktoi Farm and Resort ta practical exercise pangthokhi tabiri ba pawsa khasban Imphal dagini Manipur da hawki ba pung 13 da COVID ke anoba case 13 thingnakhi ngasigi oina positive oibagi sangsa da sinodasmik nipani Rajya gi haksel bibang na thokpa cherol mana hai hauzik phawbada positive oiba punba masing lakh ama lising 15,943 sure COVID positive oiba miyoi mata nauna sikhide adumoy namak laikhidaba punba masing lising 1,543 sure serol aduna hai hawkiba pung 13 da miyoi 138 COVID ki naba phakhi masi tharaga hauzik phawbada naba phaba punba masing lakh ama lising 19,303 sure naba phabagi sangna sada 19.23 yaure hauzik active case sama 19 leiri Rajya sida ngasi numidang waram phawbada COVID vaccine dose lakh 19,000 kapkhre masigi manungda ahanba dose na lakh 19,000 amasung ani suba dose oina lakh 9,000 kapkhre masigi oina vaccine dose 3,912 kapkhi hawkiba yumsa kaisa numita Imphal East ki Khurai Lamlong Bazar Tensit Road ta leiba pharmacy amada bom pokhai hanbagi thodok adubu yaningdaba phongdoktuna mafam aduda ngasi wakat mifam phamkhre Leiba asin ningtamlakpa sahi humbudra manga surakpaga mari lenana pangthokpa Azadi ka Amrit Mahotsab thoram gi saruk ama oina irai numit khudingi akhanaba quiz ki thoram leptana sandoktuna lakli quiz master dagi ngasi gi quiz tabirasi Tabiriba singbo ngangom kiranna taramna okshari Akashbani Imphal gi Paukang Bomasung Rajya ke Art and Culture Department punna sinjaba Azadi ka Amrit Mahotsab quiz program gi 18 sub episode ki wahang hangjari wahang adudi Bharat ki ningtam lanjangda Kakori conspiracy amadi Dakinesor de bom pokha hen kiba dubulu sing kiba miyoi adu kanano Mahak masagi sahi kaya subada maraiba ki damak thawai tha kibage The question is who was the mastermind behind the Kakori conspiracy and Dakineswar bombing happened during India's freedom struggle? At what age he attained martyrdom? Aikogi email address airimfalnewsquiz@gmail.com da isagi ming laifamamadi contact number galoinana adongi paukum thabirao. Mamangi irai numita quiz program asigi 19 subai episode ta hangjakiba wahang. Kolkata da house arrest tawduna laibadagi nanthokuna satkhaba matungda Netaji Subhash Chandra Bose pu Afghanistan da kari maming haina khangnakhibage wahang asiga chuma paukumdi Ziauddin haina khangnakhi habisini khwaidagi hana achuma paukum pirakhiba miyoi ahum khangatchare makhoi singadudi ahanba winner na top awang laikai dagi Laisram Laimahal Devi ni Ai Laisram Laimahal Devi top awang laikai dagi air Imphal gi ipau kangbu madi Manipur Sarkar gi Art and Culture Department ka khusam naraga sandok piriba Azadi ka Marit Mahasab asi tajabada sukimati ka nahi haiba wafam si thamjari thawram sina Bharat na ningkha tambagi sahi humdrangwa surukpaga iroina na ningkha tambagi lanjangda thawaina pantha pi kharaba athauba athobisinbu nahongna na ningsinghalli aduna thawram si mipung khudimangna tabinaba haijari Anishiba winner na Purana Rasbari Nomaibungdagi Rajkumar Gerin Singh ni ahum suba winner na
Khetri Bengun Mayai Laikai Mosina Razi Khanamni Winner Singda congratulation Pijari Loisilakpada Ngasi Taramapan Suba episode ki quiz ki wahang Amuk Hananing Singjari Bharat ki ningtam lanjangda Kakori conspiracy amadi Dakinisor de Bom Pokahen Kiba Dubulu Sing Kiba Mioi Adu Kanano Mahak Masagi Sahi Kaya Subada Maraiba Kidamak Thawai Takibage. The question is, who was the mastermind behind the Kakori conspiracy and Dakineswar bombing happened during India's freedom struggle? At what age he attained martyrdom? Assam Rifles amsung Manipur Police na Bisnupur Imphal West amsung Ukhrul Jilla da haukiba numit humni asida sathakiba tongan ba operation da KCPN gi miyoi ani Priprak Pro gi miyoi ama amasung UNLF ki overground worker ama phare hairi Assam Rifles ki serol mana hai akakna ba paw ma phangbadagi security gi apun ba kangbo asina thiba humbagi thabak sathabada miyoi sing si phakibani Bisnupur Kaithel maya dagi phakiba KCPN gi miyoi adudagi grenade ama phangki hairi Farba miyoi sing mari lenaba police station sing da sinakre Amarom Somsai Battalion Assam Rifles nangarang Ukhrul maya dagi miyoi ama pokhai ba yaba masang mathum kilogram ani ga kona na fare hairi Faraba miyoi adudagi pokhai ba yaba masa kilogram ani remote control ama amasung battery ama phangle hairi More Battalion Assam Rifles nangamkhai wangmadagi nisagi polam sing pusilakpa thingbagi khongjanggi saruk ama oina Tengnopal Jilla gi Gobjang village maya da tongan ba sapon cap sani kunda haptuna thamlamba heroin kilogram ani gram satret lom phagatle hairi faraba polam sing asigi mamal lupa koti 10 lakh humbudara rom oigani hairi Akasman Imphal lagi pauta biri Pradhan Mantri Narendra Modi nangasi Uttar Pradesh ki Varanasi da All India Mayor Conference video conferencing ki khuthang da hudokre mifam adu hudokladuna Pradhan Mantri na hai leibak sida leiriba sahar sing asina senmitlon phagarhan bagi maru oiba mafam ama oiri Pradhan Mantri na Mayor sing da makhoi gi sahar sing buluna namadi phajana thamnaba appeal tawki Varanasi da sengba sagatpagi thabak paikhaliba dugi matang da Pradhan Mantri na hai Kasi da saukhat thorangi sengaliba sina leibak asigi sahar sing saukhat hanabagi lambi yatlagani mahang na hai sahar sing saukhat naba model sing puthokpaga loinana MSME sector da hena sakti pinabasu honagadabani Waste management ki matang da Mayor sing na anoba model sing paikhanaba appeal tawraduna Pradhan Mantri na hai sahar sing dagi thorakpa amot akai phata hudi sing bo ningthina sizinaduna kanaba maongdo onthoklabadi sahar sing asida hena kanaba piba ngamgani Sangsad ki sabha animik ki mifam ngasi nongmagi oina yeithokre Lok Sabha da ngasi numit humni suba oina birodi gi dabi da sarang na bathokhi aduga Rajya Sabha dana chairman na paper sing puthoklaba matung sabha gi mifam yeithokhi Lok Sabha gi mifam ngasi nungtil pung ani da amu hana phamba matam da birodi dol sing na Uttar Pradesh ki Lakhimpur Kheri da thokhiba thodok amasung Griha Rajya Mantri Ajay Kumar Misra pham lokthongna dabi tawduna sabha gi welcome na sangsinki Presiding officer na sadasya sing tumina laibina ba amadi sabha gi mifam ningthina sathaba yana ba kayarak hana haiki adum oina mak sarang na ba helapadagi sabha gi mifam ngasi nongmagi oina yeithokhi sarang na ba marakta the National Anti-Doping Bill 2013 the Wildlife Protection Amendment Bill 2013 amasung the Appropriation Number 05 Bill 2013 sabha da puthokhi Rajya Sabha na pikhalakhiba Surrogacy Regulation Bill 2018 semdokpada Lok Sabha na ayaba pikre ngasi sabha gi mifam hek phamba hobuga Congress Trinamool Congress amasung DMK gi sadasya singna Griha Rajya Mantri Ajay Kumar Misra pham lokthokadabani haiba dabi da sabha gi welcome na sangsilakhi Birodi dol gi sadasya sing gi kholaw marakta Lok Sabha Adaksa Om Birla na wahang pawhang lokhanabu honakhi adum oina mak sarang na badu makhata na sathabadagi adaksana sabha gi mifam nungthil pungani phawu yeithokhi Loiselakpada COVID-19 dagi ngakthoknaba COVID vaccine kapthokpa face mask uppa phuttaruk lapnana leiba khusa amadi maimi tarutana na thamba haiba samba thong singa singa na chatpinaba muhana ningsingjari aroibada maroiba paw amukhana Sarkar na COVID-19 ani suba web mayokna khiba dugi matangda white paper amanga se Mukhyamantri Nongthumam Biren Singh na puthokre MSPDCL na awang nongpok lamdamgi oina overall innovation with impact award phangle Manipur da ngasi COVID positive oiba miyoi amata sikhide hauzik active case sani gi makhada leire Pradhan Mantri na hairi sahar sing gi amor akai phata haudi sing bukana ba maong da sizinaduna sahar gi sanmitlon phagarhana ba honagadabani amasung Griha Rajya Mantri pham thado u haiba dabi yauna tongan ba dabi sing da sarang na ba thokpadagi sangsad ki sabha animaki mifam ngasi nongmagi oina yeithokre pauloi jare